State asigi oina nauna miyoi ani amasu COVID-19 positive oikre. State asigi oina punna miyoi mari positive oire. Mumbai amadi Kolkata dagi lakpa miyoi ani positive oikraba tungda Triple IT Manipuri khida quarantine tawduna leibani haiba more dagi miyoi ani ngasi RIMS test tawda positive oire haina confirm tawkibani. Jiribamda state singdagi lakpa khanaba train singda lengaki maikai digi social distancing amadi marks upnaba khanganba leikrabasu passenger kayadi lengaki wafam thawaidana social distancing thamdana train tongba uri. Bangalore dagi lengaki maikai dagi sinduna haukiba tang 13 dagi lakiba miyoi lising amaga chamri yankai muktonglakpa akhanaba train asida passenger sing naknana famba amadi marks upa udri. Minister Oirambadagi disqualified Tokraba Thaunawjam Shyam Kumar Ambadi Fungyar Assembly Constituency gi MLA K Laishio Chief Minister gi advisor oina hapkre ngarang Chief Minister Secretariat Office ta Chief Minister in Birena order copy khusinaki Islam lining chatpa singe harau kumhai moiriba Idul Fitr ase COVID-19 laichar asigi yenglaga chahi asigi oinadi yamna chamna pangthok minaduna laichar ase malemdagi maru fangna muthatpada thaudang lominasi haina Popular Front of India Manipur State ki President Maulana Abdullah na phungdorokle COVID-19 amara moiduna awaba nanglaba miyamda ngamba mateng pangnaba Talui Village COVID-19 team na ngasi CCS ke da chanathak namba polam sing khusinakre New Chekwan da pangthokpa chanathak namba polam sing khusinaba du da CCS ke gi President Jitendra Ningomba yauna CCS ke gi member sing Talui Village COVID-19 team bi convener V Ningyay amadi miyoi kya su sarukya ki PMGKY gi makhada lamsang SC gi manung chanba lamsang nagar panchayat ki ward number 1 digi 9 fawda miyamda fangangada ba cheng asi MLA na tangkhai ama puthokle launing ba sing lau launing da ba sing na to ko haiba wa fam phongdorok padagi miyamna yaning da phongdokre Assam da positive case no monomugi hengalak leptri hauzik fawbagi oina Assam da COVID-19 positive oiba miyoi masing maudrama thoi sukre ngasi fawbada COVID-19 gi active case se nifu tarukni miyoi nifu mathoina discharge tawkre duga anina laina asina sikre Malem gi oina hauzik fawbada COVID-19 positive oiba miyoi lakh nifu manga lising nifu humdoiga jamapan humfutara manga sukre laina asina maram oiduna laika naba ngamdana laikhidabana miyoi lakh ahum lising taret ka Chatret ka kuntra taruk sukre India gi oina COVID-19 positive oiba miyoi lising marifu manga ga jamapan nifu sukre laina asina maram oiduna laikhidaba missing lising aniga chatret ka yankhai humdoi sukre